Tonganba Mapham Singda Hangba relief camp to Leiriba Idp Singna Manipur Leingak na SANGAI festival PANGTHOKNABA SINLIBA THOURANGBU YANINGDABA PHONGDORAKLI Hiramasigi matangda ngasi press club ta pangthokiba paugi mifam amada Chorchanpur organization mangana punsinduna semba Chorchanpur Maite United Committee co-convener Navaningthauzamna Paumi Singda Phongdorakpada Kumzali Singani Kunhumdoigi Megi Tang Ahumdagi Haurakiba Irang Namaram Oiraga Tongan Tonganba Mapham Singda Leiriba relief camp ki IDP Singa Puna Waref Lauduna SANGAI festival Pangthok Haningdabagi Apamba si Phongdokpani Maramdi Leingak na IDP Sing lakliba December tha fawbada masagi yumda hanjinna bawaref lawkre adubu thabakta onthokpagi mami udri masida IDP Singi awaba ubidana SANGAI festival pangthoknaba sem sarakpada pendaba phongdorakli loinena Maitei Council Moregi Secretary Leisangtem Fulindrona Bami Singda haikibada Nomai kapna ba lepkiba asina irang loire haina lowa yaroi mafam kayada IDP Singna awaba kaya mayukna duna leiri Leingak na sumayumayumda hanjin hangani haiba wafamdi lauthokre adubu thabakta onthoktre IDP Singna mayumda hanjin river faba land loire haiba yakiroi maram aduna IDP Singna mayumda hanjinduna leiraba kanda harau tayamba kayaga loinena SANGAI festival pangthoknaba Leingak na waref lobiu haina appeal tawrakli Youth Organization Chorchanpur Meeting Class 15 Committee Chorchanpur Idp Singna Chorchanpur United Committee co-convener ngasi akhoi press note hamjari base akhoi 3 May 2023 gi irang sigam mari lenena ngasai moyim ki chakraba akhoi huji relief camp da lewa mayam sig apungi ware amaga loinena akhoi ngasi meeting je ngasi press conference hamjari press conference asli yogi riba Chorchanpur Meeting gi oina organization mangana sembo Chorchanpur Meeting United Committee amadi Moregi Committee on Protection of Meeting Victims More amadi Moregi exbody obiriba More Meeting Council More amadi Imphal East Leiba Apex Committee of Victim Villages Iko Saduyang Kuman Golai Thabi Itan Kopi Marian Pat Imphal East 2023 third May के अपनी ना 2025 October the 30 बोगा अपने स्टैंडिंग इलेक्शन में से अपनी माया में चलने की बात अपनी समाज की हराम नुआई का अपनी वकल अपनी पूरी हाउ अपनी से कल ये था यूं संगत अपना है अपनी वकल होना अपनी से मंगदा अपनी की तुंगा से तो बुम्बा अपमाना तो अपनी ताऊले मसीह मरक सिदा अपने सरकार अपने तो जन्म दी अपनी ताइबंगी कोई दी बात अपनी नोमगी इपा इसा इमा सिनिना मैम सिचाना लेबा अखोई आईडीपी कांगुजिना आइबोना खबीरगा सुना तब साखर गिदी फेस्टिवल चाको तब सरकार होने दिनेबा मसिना ताकदे अखोई मैतै लेबा मैतै समाज से उथलगा दिल्ली न साना कुमै दोइ देंगा अखोई से इरांग लेब्रे मणिपुर सिदा अखोई मणिपुर आइबा लेबाक से कुकी का मैतै का हनबा लानो लेब्रे आइना पुन्ना वाइ कुपगांगा सुम कुमै कया से तौननबा अखोई पुट वाइ साइबगी थोबुक ने अखोइना खलिनि